President Progressive Writers Association Manipur Lingching Birakabagidamata Nolona Lingching Equity Nasigi Dignitary Sina Kamam the Lingching Bikamatuna Equity Provincial Lingching Biratuna Lingan Fikudo Tambina Bagidamata Lingching. Koigi Nasigi Sigi Samadi Gesok Onergi Makonda Koigi Namjaba Kharata Lari Pongjari Bodi Margai Dedi Lenyan Pipodon Tambikrama Matuna Sita Koigi Nasigi Nasigi Toram Bangkok Jakidor City Mangongi Masakoya City Koigi Maya Chukapina Bagidamata Sigi Samadi President Animal Khatbiatuna Maya Chukapi Haida Nanok Nanti aku nak dengan bau lingsu ni, apa lingsu? Makada linggit libat yang kita sudah cari. Nasi Progressive Writers Association Manipur की Pongjal betul juga lainnya si hari ini lagi ni, amal anda yang dah mungkin mereka jadi amat hidup di mereka itu so, amal pun siapa itu bah, lagi apa orang ini. Pongjal betul juga lagi kawan besar kini korda, ini sini pungga ini apa si Mungkin apa saya panah bukit orang macam jadi nasidah jadi orang masih kumana enggak pernah untuk ini tu riba sedaya jadi yang kita riba kait dengan apa usaha profesor yang bersama convener Manipur Language Advisory Board Sahaja Academy New Delhi masih kalau kita seberapa guest oina jadi aku kita minta usahamu sebenarnya sesuai dengan package ini taraf jadi yang menjadi jangan yang dia kena kerjaan yang dia kena baik masing jadi lagi masing jangan Kuya pun kami nak melindungi kami bersih. Kalau pun nama istilah Progressive Writers Association Manipur, Ponggok, begitu riba.
ꯇꯕꯤ ꯀꯣꯟꯁꯝ ꯂꯩꯕꯥꯛ ꯂꯩꯃꯒꯤ ꯈ꯭ꯋꯥꯟ ꯃꯆꯥꯛꯀꯤ ꯂꯩꯀꯣꯜꯗ ꯍꯥꯏꯔꯤꯕ ꯁꯩꯔꯦꯡꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯃꯤꯌꯥꯝꯒꯤ ꯃꯃꯥꯡꯗ ꯉꯁꯤ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯩꯇ꯭ꯔꯕꯅꯤꯅ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯑꯣꯏꯕꯤꯔꯤꯕ ꯑꯣꯖꯥ ꯀꯣꯟꯁꯝ ꯕꯤꯔꯦꯟꯅ ꯑꯩꯈꯣꯏꯒꯤ ꯋꯥꯍꯩ ꯈꯔꯗꯪ ꯃꯌꯥꯝꯗ ꯊꯝꯕꯤꯅꯕꯒꯤꯗꯃꯛꯇ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ꯫ Dari kumpa mati sering naba konsum lewat lagi kawan misaki le kumpa hari ba program segi temuta jika kecuali mungkin lagi ba pro bingung nak tanda mata orang yang tidak mampu kan benar manipuli Jadi baca sahaja kan dengan YouTube boleh. Sehingga presiden ni mana pandai kata bos nak man progressive writers association Manipur. Jadi musim esok benar salam hormat presiden sesuai dengan menjadi Tegi Dr. Narana Singh Vidra Likhalam Bani Haire Akwai Nasaba Kuna 2003 की मसूम अदुना आइना वाना पुखचरंगा सक्साल बनीना पुरगेसिन हायरे कोसी हितोपो हमदबा अदुगा सुमाइना लाइद्रगी अमगी शरीर फोंगदोरी मधुगी मरमदो वाही खरेदु आई बुगांजो वना तपिरखदा आई हितोपो ngangide पुरगेसिकी मेंबरशिप की प्रेरणा अमदी लाइद्रगी सिगी थवाइना कौन खंजना थौदाजी यादगी अदुबु लारिक्सी आइना हाना फमजब आइना हाना पाजरुबु ओइना मयामना पौदमजगदोरी बसिदी यामना समदोरी मतिक सादबसु ओइदोरी मरमदी लैगिदब मी मगी मागी दाइदे लेरबदो यामना नुक्सीबा थमोइगी इथिलमना मपुरोइबना कना नो तानरगा मागी दाइनिदे लेरबगै खोमजिलगा सैरे हुंजा थोरपनिना मसिदा फजै फजदी लाली लांदी अदुनी अदानी द्राइना कुथरुबदा थेदोंगा माइ पाकदब नतिरे खंजै अदुबु मसि आइना लाइक फोमबन मिसर पुजब लाइक सिदी या फजगरे गेस फजै अदगी ममिंग सिमक हाना इमोदे पिरपति ममिंग थोलते अदु थोमि सकी ले कोदा हैदना मागी साइरे नमै ममिंग लौरगा थोलबसे अदौ सुना है अदि मथकता लाई येपि बै सारा देवी अशकेसी उदौना आथले जे लाइटिंग जुमाली और चक्षु पालली अदौना आर्टिस्ट मगी भिजे उदौना मगले अदुना मयांगी फमदा
सिगुम्बा कोचंगी बेमा लेबा लेमना इरम्बा माना दाई द थनम्बदु लारी ओहले नसी दे ओदोन नुमारबा नुमिलम ओरे अदे मथक्ता आइना येमजरुबदा मपुरोइबना लमाय अनि खई असमसीदी तसेमना थमोइदि ओइबो वहाइनिना मसीदी डॉक्यूमेंट अमा सोइना ओइगे मपुरोइबगी थमोइदा फावबदा मागी नुपीजु हुइबेजु नतबा साइबुसु नतबा यानिंगी पुनः पोखरगा मांग्रब थवाइदुगी मफमदा लमन सिंगदौना मपुरोइबना वहाइ खरदबा दना सिदा इरी बलमाय अनि जिदि आइ पादरुबदा थुगलाउ मसीदी सोइदना डॉक्यूमेंट अमा ओइगनी मपुरोइबना मागी नुपीदा कदाइ बावबा समना सेंगना इबंगमबगे हाइबसी आत्मा बिनु उबिरंगनी अदुना मपुरोइबसु लमन तोंद्रे खनबियु इबेमा लेवा लेमसु मसीदगिदी नांगै मालंग पाइदना लेरबसु मै थवाइदना थाव बिसाखे लेकोंद सोइदना मै बफम फांगगनी अदोनो फजगरे कवरजु अदगी Singjari mabok budibati mathangda sem saduna lagi na ning singjari oja loriam sakta Wa misaki le konda hai na ba oza le ba ai ni ma da ai thana ida ba ai song na wa lai da gi lai ki man sui ka la pa se ang tang udon dang ga ge da na in na sing na ai le na le ni ba ai gi sare ni ma ni consider mai pa pa haksan na da yestana indang kaijang da na thamjaba ngamjaba misak adutana punsida mai papa oidejo iranna snu wanglabasu sana lupasu leijasnu haksannabu phatrabada kaidawni mioiba taibang punsina loiramdai kanali mateng lodana khongham khurham ngamjaba punsida mai papani minungsi laiba mitana Dharma laiba itana mamaida joy oibani insida mai papani nama kusuman kuru. Koi ahanbagi thoramasi loisinabagi damakta ngasigi vote of things bibinabagi damakta now bibiremba vote of things bibinabagi damakta ningsingja. Ahantrakada ngasigi lebiratiba pai prompo kongmunjani ikai pano seri ngasigi yamna chinglemdaba nungairaba lai ponggi tharambasida lebiratiba pai prompo taramna okseri aduga ngasigi tharambasibo harangna yabiba असुकी मते मुआई बदो होंगोक सरी अहां बमतदा चीफ गेस्ट की फंफम लांद इलेक्शन बिरबा इकाई खुनजरीबा प्रोफेसर राजेन तोइजामबा कन्वीनर मणिपुर लैंग्वेज एडवाइजरी बोर्ड न्यू दिल्ली को अहां बमतदा थागतपा हाव बगलना गसिगी थोरम मसिबु हाव हाव यावबिदना ngasigi formasibo mapung plan bagi damakta asuki mati progressive writer association ki maike dagi tawmel khambu se mathangda guest of honor ki phapam lang election biriba ikai khundajari ba
ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯍꯦꯟꯅ ꯃꯁꯛ ꯈꯪꯕꯤꯔꯕ ꯏꯔꯝꯗꯝꯁꯤꯒꯤ ꯁꯥꯍꯤꯇ꯭ꯌꯒꯤ ꯂꯝꯗ ꯃꯇꯝ ꯁꯥꯡꯅ ꯈꯣꯡꯗꯥꯕꯤꯔꯛꯂꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯑꯣꯖꯥ ꯃꯤꯡ ꯑꯣꯏꯅ ꯄꯟꯖꯔꯕꯗ ꯑꯣꯖꯥ ꯁꯂꯥꯝ ꯇꯣꯝꯕ ꯄ꯭ꯔꯁꯤꯗꯦꯟ ꯀ꯭ꯋꯥꯏꯠ ꯁꯣꯝꯗꯅ ꯀꯅꯥꯒꯤ ꯁꯣꯝꯅꯤ ꯅꯈꯣꯏꯒꯤ ꯅꯐꯝꯗ ꯀꯠꯆꯔꯤ ꯁꯩꯔꯦꯡ ꯑꯁꯤꯃꯇ ꯋꯥ ꯁꯅꯥ ꯑꯃꯇ ꯀꯦꯟꯕꯗ ꯄꯥꯝꯃꯨꯖꯈ꯭ꯔꯕ ꯉꯁꯤꯅ ꯀꯣꯡꯒꯣ ꯀꯩꯁꯨ ꯅꯥꯆꯨꯝꯗ ꯀꯣꯛꯂꯕ ꯑꯗꯨꯅꯤꯗꯅ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯂꯤꯡꯒꯦ ꯋꯥꯔꯤ ꯁꯦꯝꯃꯝꯃꯦꯗꯅ ꯋꯥ ꯐꯝꯂꯣꯏ ꯀꯣꯛꯀꯅꯥꯏꯗꯁꯨ ꯅꯈꯣꯏꯒꯨꯝꯕꯤ ꯃꯍꯥꯚꯥꯔꯠꯇ ꯌꯥꯎꯗꯦ ꯔꯥꯃꯥꯌꯟꯗ ꯊꯦꯡꯅꯗꯦ ꯃꯩꯇꯩ ꯅꯨꯄꯤꯇꯅ ꯁꯦꯝꯕꯅꯤ ꯑꯁꯤꯒꯨꯝꯕ ꯄꯨꯋꯥꯔꯤꯗꯤ ꯑꯗꯨꯃꯩ ꯀꯪꯂꯥ ꯃꯃꯥꯡꯗ ꯃꯥꯂꯪ ꯐꯤꯖꯦꯟꯅ ꯏꯃꯥ ꯇꯔꯥꯅꯤꯊꯣꯏꯅ ꯁꯦꯝꯂꯝꯕ ꯑꯅꯧꯕ ꯑꯌꯧꯕꯤ ꯂꯤꯛꯂꯝ ꯉꯁꯤꯅ ꯅꯈꯣꯏ ꯇꯔꯦꯠꯅ ꯁꯅꯥꯅ ꯏꯟꯕꯤ ꯁꯤꯜꯂꯦꯗꯅ ꯅꯊꯥꯗꯒꯤ ꯅꯆꯥ ꯃꯨꯟꯈ꯭ꯔꯕꯗ ꯃꯤꯂꯨꯗ ꯄꯤꯔꯥꯡ ꯂꯩꯔꯛꯇ꯭ꯔꯕꯗ ꯀꯩꯗꯧꯔꯨꯅꯤ ꯁꯝꯂꯥꯡꯅ ꯈꯟ ꯑꯗꯨꯅꯕꯨ ꯂꯨ ꯀꯣꯛꯄ ꯉꯝꯕꯅꯤ ꯋꯥꯗꯤ ꯉꯥꯡꯈꯤ ꯅꯈꯣꯏ ꯃꯥꯏꯊꯣꯡꯅ ꯎꯠꯂꯤ ꯁꯤꯗꯣꯛꯄ ꯉꯝꯕꯤꯅꯤ ꯍꯥꯏꯕ ꯅꯈꯣꯏꯗꯤ ꯏꯃꯥ ꯂꯩꯃꯔꯦꯟ ꯁꯤꯗꯕꯤꯒꯤ ꯂꯥꯃꯣꯅꯤ ꯏꯕꯨꯙꯧ ꯄꯥꯈꯪꯕꯕꯨ ꯀꯟꯕꯤꯈꯤꯕ ꯂꯥꯏ ꯆꯅꯨꯔꯥ ꯇꯔꯦꯠꯅꯤ ꯀꯪꯂꯥꯗ ꯀꯥꯔꯛꯄꯅꯤ ꯅꯈꯣꯏ ꯑꯩꯈꯣꯏ ꯂꯩꯔꯤ ꯇꯥꯛꯂꯕꯅꯤ ꯋꯥ ꯏꯃꯥ ꯇꯔꯦꯠ ꯅꯈꯣꯏꯕꯨ ꯈꯨꯔꯝꯗꯅ ꯀꯅꯥꯕꯨ ꯈꯨꯔꯝꯃꯤ ꯅꯠꯇꯦ ꯅꯈꯣꯏꯗꯤ ꯏꯆꯝ ꯆꯝꯕꯤ ꯅꯨꯄꯤ ꯅꯨꯄꯥꯗ ꯉꯥꯏꯕ ꯅꯈꯣꯏꯗꯤ ꯂꯩꯁꯦꯝꯕꯤꯅꯤ ꯂꯩꯉꯥꯛꯄꯤꯅꯤ ꯂꯩꯀꯟꯕꯤꯅꯤ ꯌꯦꯡꯁꯤ ꯃꯃꯤꯠ ꯄꯥꯡꯅ ꯄꯥꯡꯅ ꯎꯗ꯭ꯔꯕ ꯃꯅꯥ ꯄꯥꯟꯅ ꯄꯥꯟꯅ ꯇꯥꯗ꯭ꯔꯕ ꯗ꯭ꯋꯥꯔꯀꯥ ꯀ꯭ꯔꯤꯁꯅ ꯈꯨꯗꯣꯝꯕꯤꯗ ꯁꯨꯗꯔꯁꯟ ꯆꯀ꯭ꯔ ꯄꯥꯏꯔꯤꯕ ꯗꯥꯃꯣꯗꯔ ꯀꯩꯗꯧꯕꯒꯦ ꯍꯥꯏꯕꯗꯨ ꯒꯙꯥꯔꯒꯤ ꯁꯥꯞ ꯑꯃꯗ ꯂꯣꯏꯈꯤꯕꯅꯤ ꯀ꯭ꯔꯤꯁꯅ ꯇꯦꯜ ꯑꯃꯗ ꯖꯗꯨ ꯁꯥꯒꯩ ꯃꯨꯠꯈꯤꯕꯅꯤ ꯅꯧꯄꯧ ꯂꯩꯃꯅ ꯐꯨꯅꯕꯗ ꯅꯈꯣꯏ ꯇꯔꯦꯠꯀꯤ ꯏ ꯇꯩꯔꯕ ꯃꯤꯠꯌꯦꯡ ꯇꯔꯦꯠꯇ ꯀꯔꯤ ꯇꯨꯝꯂꯣꯏ ꯗꯥꯃꯣꯗꯔ ꯃꯥꯂꯦꯝꯗ ꯅꯨꯃꯤꯠ ꯇꯥꯈꯤꯗ꯭ꯔꯕ ꯁꯥꯍꯦꯕꯁꯤꯡ ꯀꯔꯤ ꯊꯣꯛꯈꯤ ꯃꯩꯇꯩ ꯅꯨꯄꯤꯒꯤ ꯃꯃꯥꯡꯗ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤꯕꯅꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯈ꯭ꯋꯥꯡꯁꯦꯠ ꯁꯦꯠꯂꯛꯄꯗ ꯂꯦꯞꯀꯗꯕ ꯀꯅꯥꯅꯣ ꯋꯥ ꯏꯃꯥ ꯇꯔꯦꯠ ꯅꯈꯣꯏꯒꯤ ꯍꯨꯃꯥꯡꯅ ꯂꯩꯆꯤꯜ ꯑꯣꯟꯈ꯭ꯔꯦ ꯀꯨꯝꯁꯤꯒꯤ ꯁꯖꯤꯕꯨ ꯊꯥ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯦ ꯅꯣꯡꯈꯣꯡ ꯂꯦꯞꯇ꯭ꯔꯦ ꯉꯁꯤꯁꯨ ꯍꯩꯊꯔꯁꯅꯨ ꯊꯨꯝꯂꯁꯅꯨ ꯑꯗꯨ ꯃꯩꯒꯨꯝ ꯇꯝꯄꯥꯛꯁꯦ ꯏꯁꯤꯡꯇꯅ ꯑꯗꯨꯇꯗ ꯈꯪꯒꯅꯤ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯆꯤꯡꯗ ꯂꯣꯏꯅ ꯂꯩꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯔꯛꯀꯅꯤ ꯂꯣꯏꯅ ꯏꯪꯅ ꯄꯥꯟꯒꯅꯤ ꯃꯇꯝꯗꯨꯗ ꯇꯝꯄꯥꯛꯁꯤꯅ ꯇꯔꯪ ꯃꯥꯔꯪ ꯑꯣꯜꯂꯕꯁꯨ ꯄꯨꯝꯅꯃꯛ ꯈꯪꯒꯅꯤ ꯁꯩꯗꯤꯡ ꯃꯄꯨꯅ ꯁꯩꯔꯦꯡ ꯑꯃ ꯂꯥꯟꯊꯣꯛꯄꯤꯗꯨꯅ ꯉꯁꯤꯒꯤ ꯁꯩꯗꯤꯡꯅꯕ ꯑꯁꯤ ꯍꯧꯗꯣꯛꯄꯤꯈ꯭ꯔꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯣꯖꯥ ꯂꯩꯕꯥꯛ ꯑꯃꯒꯤ ꯃꯐꯝꯗ ꯀꯠꯆꯕ ꯑꯣꯏꯅ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯔꯥꯏꯇꯔ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯩꯔꯦꯡ ꯑꯃꯈꯛ ꯍꯥꯟꯅ ꯑꯃꯨꯛꯇ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯑꯣꯖꯥ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯂꯩꯀꯣꯜꯗ ꯑꯩꯅ ꯂꯥꯏꯔꯤꯛꯇꯁꯨ ꯂꯨꯞꯀꯤ ꯋꯥꯔꯣꯜꯗ ꯏꯖꯕꯅꯤ ꯑꯣꯖꯥꯅ ꯆꯣꯏꯅ ꯊꯝꯕꯤꯔꯝꯕ ꯁꯩꯔꯦꯡ ꯃꯌꯥꯝꯁꯤ ꯃꯥ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯐꯣꯡꯒꯦ ꯈꯟꯖꯔꯒꯁꯨ ꯂꯩꯈꯤꯗꯕꯅ ꯍꯥꯟꯕꯅꯤꯅ ꯐꯣꯡꯅꯅꯕꯒꯤꯗꯃꯛꯇ ꯈꯣꯝꯖꯤꯜꯂꯝꯗꯦ ꯑꯗꯣ ꯑꯣꯖꯥꯅ ꯆꯣꯏꯅ ꯊꯝꯕꯤꯔꯝꯃꯤꯕꯁꯤꯡꯗꯣ ꯈꯣꯝꯖꯤꯜꯂꯒ ꯑꯣꯖꯥꯒꯤ ꯃꯄꯨꯔꯣꯏꯕꯅ ꯖꯦꯔꯣꯛꯁ ꯇꯧꯔꯒ ꯑꯩꯉꯣꯟꯗ ꯁꯤꯟꯅꯕꯤꯔꯛꯄꯅꯤ ꯑꯗꯨꯒ ꯑꯩꯅ ꯑꯣꯖꯥ ꯗꯣꯅꯦꯁꯣꯔꯒ ꯇꯥꯟꯅꯖꯔꯒ ꯁꯩꯔꯦꯡ ꯃꯃꯤꯡꯁꯤꯃꯁꯨ ꯑꯩꯅ ꯑꯣꯖꯥ ꯗꯣꯅꯦꯁꯣꯔꯒ ꯇꯥꯟꯅꯖꯔꯒ ꯃꯃꯤꯡꯁꯤꯃꯗꯤ ꯑꯩꯈꯣꯏꯅ ꯊꯣꯟꯖꯕꯅꯤ ꯑꯣꯖꯥꯅꯁꯨ ꯃꯃꯤꯡꯁꯦ ꯑꯩꯈꯣꯏ ꯈꯪꯖꯗ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯁꯤꯃꯗꯤ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤꯅ ꯑꯩꯅ ꯂꯨꯞꯀꯤ ꯋꯥꯔꯣꯜꯗꯁꯨ ꯊꯝꯖꯕꯅꯤ ꯃꯌꯥꯝꯅ ꯄꯥꯕꯤꯅꯕ ꯅꯤꯡꯁꯤꯡꯖꯔꯤ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯂꯩꯀꯣꯜꯗ ꯅꯥꯏꯇꯣꯝ ꯉꯥꯟꯕ ꯊꯥꯖꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯉꯥꯜꯂꯤꯅꯤ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯂꯩꯔꯦꯜ ꯂꯤꯁꯤꯡ ꯂꯩꯅꯥꯡ ꯅꯍꯥꯛꯀꯤ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯁꯨꯝꯍꯠꯂꯤ ꯑꯩꯒꯤ ꯊꯃꯣꯏ ꯅꯥꯏꯇꯣꯝ ꯉꯥꯟꯕ ꯊꯥꯖꯅ ꯑꯩꯒꯤ ꯊꯃꯣꯏ ꯂꯩꯀꯣꯜꯗ ꯉꯥꯜꯂꯤꯅꯤ ꯅꯍꯥꯛꯀꯤ ꯃꯥꯏꯊꯣꯡꯅ ꯄꯨꯛꯅꯤꯡꯅ ꯈꯣꯏꯗꯥꯕ ꯂꯩꯔꯦꯜ ꯂꯤꯁꯤꯡ ꯂꯩꯅꯥꯡ ꯅꯍꯥꯛꯀꯤ ꯃꯃꯣꯟ ꯃꯤꯅꯣꯛꯅ ꯁꯨꯝꯍꯠꯂꯤ ꯑꯩꯒꯤ ꯊꯃꯣꯏꯅꯨꯡꯗ ꯂꯥꯠꯆꯕ ꯅꯪꯅ ꯊꯤꯡꯕ ꯉꯝꯕ꯭ꯔꯥ ꯅꯨꯡꯁꯤ ꯁꯣꯟꯖꯕ ꯅꯪꯅ ꯊꯠꯄ ꯉꯝꯕ꯭ꯔꯥ ꯀꯥꯎꯉꯝꯗꯕ ꯅꯨꯡꯁꯤꯕ ꯆꯦꯅꯥꯏꯗꯕ ꯑꯄꯥꯝꯕ ꯂꯣꯏꯅꯥꯏꯗꯕ ꯑꯀꯤꯕ
ꯄꯅꯥꯏꯗꯕ ꯑꯃꯝꯕ ꯐꯣꯡꯉꯝꯗꯕ ꯑꯋꯥꯕ ꯐꯪꯉꯝꯗꯕ ꯑꯆꯥꯛꯄ ꯌꯧꯉꯝꯗꯕ ꯊꯨꯡꯅꯤꯡꯕ ꯐꯪꯅꯤꯡꯗꯕ ꯀꯥꯏꯅꯕ ꯈꯪꯅꯤꯡꯗꯕ ꯑꯔꯣꯏꯕ ꯃꯤꯠꯌꯦꯡꯅ ꯂꯣꯏꯗꯕ ꯑꯩ ꯈꯪꯗ꯭ꯔꯦ ꯀꯔꯤꯅꯣ ꯄꯨꯟꯁꯤꯅ ꯅꯨꯡꯉꯥꯏꯕꯒꯤ ꯐꯤꯖꯪꯗ ꯑꯋꯥꯕꯅ ꯂꯣꯠ ꯑꯋꯥꯕꯒꯤ ꯃꯔꯝꯗ ꯍꯔꯥꯎꯕꯅ ꯊꯨꯞ ꯅꯍꯥꯛꯀꯤ ꯆꯀ꯭ꯔꯤꯗ ꯌꯦꯠꯁꯤꯜꯂꯕ ꯑꯩ ꯁꯨꯝꯗꯣꯛꯄꯤꯕ ꯃꯈꯩ ꯋꯥꯈꯜ ꯃꯍꯤ ꯊꯋꯥꯏꯗꯗꯤ ꯀꯪꯁꯤꯟꯕ ꯃꯈꯩ ꯃꯍꯥꯎ ꯌꯥꯎꯗꯅ ꯌꯦꯡꯁꯤꯟꯅ ꯂꯩꯖꯅꯤꯡꯂꯦ ꯑꯩ ꯊꯋꯥꯟꯃꯤꯆꯥꯛꯀꯤ ꯂꯩꯀꯣꯜꯗ ꯁꯥꯟꯅꯃꯤꯟꯅꯗꯨꯅ ꯏꯀꯨꯅ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯤ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯑꯣꯖꯥꯅ ꯏꯕꯤꯔꯝꯕ ꯁꯩꯔꯦꯡ ꯑꯁꯤ ꯄꯥꯊꯣꯛꯆꯗꯨꯅ ꯑꯣꯖꯥꯒꯤ ꯊꯋꯥꯏꯅ ꯄꯦꯟꯕꯤꯕ ꯑꯣꯏꯁꯅꯨ ꯑꯣꯖꯥꯒꯤ ꯑꯠꯃꯥꯅ ꯃꯇꯝ ꯈꯨꯗꯤꯡꯃꯛꯇ ꯏꯪꯅ ꯆꯤꯛꯅ ꯂꯩꯕꯤꯕ ꯑꯣꯏꯁꯅꯨ ꯃꯊꯪꯗ ꯂꯦꯡꯁꯤꯟꯕꯤꯔꯁꯤ ꯑꯣꯖꯥ ꯃꯇꯨꯡ ꯄꯔꯤ ꯃꯃꯣ ꯀꯌꯥꯒꯤ ꯑꯍꯤꯡ ꯃꯤꯠꯆꯦꯜ ꯈꯪꯈꯤꯕꯤ ꯆꯥꯕ ꯃꯆꯦꯠ ꯇꯨꯝꯕ ꯃꯆꯦꯠ ꯄꯔꯤꯅ ꯀꯥꯡꯖꯣꯡ ꯐꯥꯔꯒ ꯏꯃꯨꯡꯅ ꯁꯥꯔꯦꯠ ꯐꯥꯔꯒ ꯅꯨꯡꯉꯥꯏꯒꯅꯤ ꯑꯁꯥꯗ ꯆꯥꯎꯔꯕ ꯃꯉꯥꯜ ꯃꯪꯗꯈꯤꯕꯤ ꯄꯟꯊꯣꯛ ꯀꯥꯏꯅ ꯃꯩꯁꯥꯂꯥ ꯋꯥꯖꯔꯕꯤ ꯄꯔꯦꯡꯅꯤ ꯃꯃꯥꯕꯨ ꯃꯁꯛ ꯈꯪꯗꯕ ꯄꯔꯤ ꯃꯃꯣ ꯀꯌꯥꯗꯤ ꯇꯥꯊꯤꯋꯥꯅ ꯍꯥꯏꯔꯤꯗꯣ ꯂꯩꯅꯤꯡꯕ ꯃꯐꯝꯗ ꯂꯩꯌꯨ ꯆꯠꯅꯤꯡꯕ ꯃꯐꯝꯗ ꯆꯠꯂꯨ ꯇꯥꯂꯤ ꯇꯥꯊꯤ ꯋꯥꯍꯩꯅ ꯀꯣꯔꯣꯡ ꯅꯣꯡꯗꯣꯟꯅ ꯋꯥꯡꯕꯔꯥ ꯄꯟꯊꯧ ꯏꯄꯥꯅ ꯃꯋꯥꯡꯅꯤ ꯃꯥꯂꯦꯝ ꯂꯩꯃꯅ ꯂꯨꯝꯕꯔꯥ ꯄꯥꯂꯦꯝꯃꯥꯅ ꯃꯔꯨꯝꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯣꯖꯥꯒꯤ ꯁꯩꯔꯦꯡ ꯂꯣꯏꯁꯤꯟꯖꯔꯦ ꯃꯊꯪꯁꯤꯗ ꯑꯩꯒꯤꯗꯃꯛ ꯅꯍꯥꯛꯁꯨ ꯀꯞꯈꯤ ꯅꯍꯥꯛꯀꯤꯗꯃꯛ ꯑꯩꯁꯨ ꯀꯞꯈꯤ ꯂꯥꯛꯆꯈꯤꯕ ꯑꯉꯝꯕꯁꯤꯡꯒꯤ ꯊꯧꯑꯣꯡ ꯊꯃꯣꯏ ꯄꯦꯟꯅ ꯅꯨꯡꯉꯥꯏꯇꯕ ꯅꯍꯥꯛꯀꯤ ꯄꯥꯎꯗꯝ ꯑꯆꯨꯝ ꯑꯔꯥꯟ ꯈꯥꯏꯗ꯭ꯔꯕ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕ ꯅꯥꯑꯣꯡ ꯅꯊꯃꯣꯏ ꯁꯣꯛꯅ ꯂꯤꯈꯤ ꯑꯗꯨꯕꯨ ꯁꯥꯇ꯭ꯔꯒꯤꯁꯤꯡꯒꯤꯗꯃꯛ ꯍꯣꯠꯅꯕꯗꯤ ꯂꯦꯞꯈꯤꯗꯦ ꯃꯤꯅꯨꯡꯁꯤꯅ ꯌꯣꯝꯂꯕ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯉꯁꯤꯁꯨ ꯉꯪꯗꯨꯅ ꯂꯩꯔꯤ ꯊꯃꯣꯏꯗ ꯃꯩꯇꯩ ꯁꯥꯍꯤꯇ꯭ꯌꯕꯨ ꯅꯨꯡꯁꯤꯖꯕ ꯊꯧꯔꯝ ꯈꯨꯗꯤꯡ ꯁꯔꯨꯛ ꯌꯥꯖꯈꯤꯕ ꯈꯣꯡꯂꯣꯏ ꯑꯣꯏꯃꯤꯟꯅꯈꯤ ꯏꯆꯦꯖꯥꯗꯨ ꯑꯣꯖꯥꯒ ꯂꯣꯏꯅꯅ ꯑꯩꯁꯨ ꯏꯕꯨꯙꯧ ꯃꯥꯔꯖꯤꯡꯒꯤ ꯃꯁꯥꯏꯒꯣꯟꯗ ꯁꯩꯔꯦꯡ ꯁꯩꯗꯤꯟꯅꯕꯒꯤ ꯊꯧꯔꯝꯗ ꯃꯀꯥ ꯂꯥꯝꯅ ꯄꯥꯖꯈꯤ ꯅꯍꯥꯛꯅ ꯅꯨꯃꯤꯠꯇꯣ ꯀꯌꯥꯗ ꯅꯨꯡꯉꯥꯏꯖꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ ꯇꯥꯡ 12 2012 ꯈꯣꯡꯖꯣꯝ ꯅꯨꯃꯤꯠ ꯊꯧꯔꯝꯗ ꯑꯊꯧꯕꯁꯤꯡꯒꯤ ꯁꯩꯊꯥ ꯁꯩꯔꯦꯡ ꯄꯥꯖꯈꯤꯕ ꯑꯩꯕꯨ ꯇꯣꯏꯅ ꯄꯥꯎꯍꯧꯔꯛꯈꯤ ꯎꯅꯗꯕ ꯌꯥꯗꯦ ꯉꯁꯤꯗꯤ ꯑꯩꯒꯤꯗꯃꯛ ꯄꯤꯔꯝꯈꯤ ꯈꯨꯗꯣꯜ ꯑꯃ ꯑꯩꯅꯁꯨ ꯇꯝꯖꯈꯤ ꯑꯣꯖꯥꯅ ꯄꯥꯝꯖꯕ ꯁꯉꯥꯏ ꯌꯦꯛꯄ ꯂꯦꯡꯌꯥꯟ ꯐꯤ ꯅꯈꯨꯠ ꯏꯈꯨꯠ ꯂꯥꯟꯅꯈꯤ ꯅꯤꯡꯁꯤꯡ ꯃꯃꯤꯠꯇ ꯃꯉꯥꯏ ꯍꯧꯔꯦ ꯉꯁꯤꯅ ꯑꯔꯣꯏꯕ ꯍꯥꯏꯕꯗꯣ ꯑꯣꯏꯈ꯭ꯔ ꯃꯥꯜꯂꯦ ꯄꯥꯎ ꯑꯃꯠꯇ ꯐꯥꯎꯅꯈꯤꯗ꯭ꯔꯦ ꯂꯩꯕꯥꯛ ꯏꯔꯥꯡꯒ ꯏꯔꯣꯏꯅꯅ ꯈꯪꯍꯧꯗꯅ ꯄꯥꯎꯊꯥꯡ ꯂꯥꯛꯈꯤ ꯑꯣꯖꯥꯅ ꯇꯥꯏꯕꯪ ꯊꯥꯗꯣꯛꯈꯤꯕꯒꯤ ꯋꯥ ꯁꯨꯛꯊꯥ ꯊꯥꯖꯔꯨꯗꯦ ꯊꯃꯣꯏꯁꯤꯅ ꯉꯁꯤꯗꯤ ꯈꯨꯔꯨꯔꯦꯝꯕꯨ ꯊꯃꯣꯏ ꯆꯦꯠꯅ ꯅꯨꯡꯁꯤꯈꯤꯕ ꯊꯃꯣꯏꯒꯤ ꯃꯄꯥꯎ ꯅꯨꯡꯁꯤꯕ ꯁꯩꯔꯦꯡ ꯂꯥꯏꯔꯤꯛ ꯀꯠꯆꯔꯦ ꯃꯩꯇꯩ ꯈꯣꯔꯤꯔꯣ ꯂꯩꯀꯣꯜꯗ ꯂꯥꯏꯕꯛ ꯐꯕꯤ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯔꯣ ꯂꯥꯏꯕꯛ ꯐꯕꯤ ꯌꯥꯏꯐꯕꯇ ꯑꯣꯏꯕꯤꯔꯣ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛꯀ ꯍꯟꯅ